खुरुमजरी मियंग ताबिरिबा मयाम पुनमपु तरामना ओक्सरी हौजिक अहानबदा हौजिक फावबगी मरुएबा पाव पिजरी मणिपुर अहानबा ओइना आयुष की स्पोर्ट्स मेडिसिन ngasi हेल्थ मिनिस्टर एल जयंतकुमारना लॉन्च तौखरे अमसुंग टेबल द मथौ तोबा फॉरेस्ट डिपार्टमेंट के एम्प्लॉयज सिंगी मथकता आइन की ओबा सबसाबे थबक पाइखलगनी हाइना फॉरेस्ट मिनिस्टर टी एस श्यामकुमारना हाइख्रे हौजिक पाव संदोंना पिजरी मणिपुर अहानबा ओइना आयुष के स्पोर्ट्स मेडिसिन ngasi हेल्थ मिनिस्टर एल जयंतकुमारना लॉन्च तौखरे ngasi Kumalampak Indoor Stadium da pangthokpa launch tobagi tharamadudha Minister Jayantkumar na haikibada hauzik Kumalampak Sports Complex manungda mathau tawdana leiriba dispensary ngasidagi mathau tahonnaba health services ki makok thongba officials singda khanganki Ayush ki Wellness Center amasu Kumalampak Sports Complex manungda hangdolagani haiki mana makha taraduna Ayush ki oiba sports medicine ama puthona ba honarakiba adu ngaside mai pana puthokpada nungaiba fawi masina sanuru singi haksang fana lehelagani Side effect lehendaba Ayurvedic ki hidak asigi kudong saba sanuri singna lohningi haiki makon oriba sanabu simple liba jaga sida lairiba health department ki makhada lairiba makal ki dispensary se mase unfortunately masida duping out taro batena maram made moi se koi lipta laiba batena maram made na koi ki sadari bangang se the handicap foi bagi madegi mami lei I have just given instruction to my director to make this dispensary functional from today onwards. Masih हम लोग functional होने ना बा मी हाथ भी आप लोग ठोक भी आप मतलब ठोक भी रहो अब नहीं बटूँगा ये director ये किसी में आप मांगता ये बटूँ हाजिर है masih dah अठों macam dah आयुष की sector देखी आयुष wellness center अमसु masih dah ये हम लोग दिशारगा Bayang service samjaragi hadal madu magi declaration to the Ayush Wellness Center matam ye ba klo lai se angang sing da madu ki kana ga se madu concentration se mind power se masi pi ba madu pi na bi pandum na madu yam tham chening bai bitai ada madu da ba na in terms of money ko na paisa oi na be department pi bangam du bi ai batta bu in terms of these facilities madu da akhoi na pi bangam ma khil mateng pi na ko no kana jabada mayam su harau na machine lobby ngasi Directorate of Ayush amasung Youth Affairs and Sports ani napuna sinana pangthokpa tharamadudha Youth Affairs and Sports Minister Letpau Haukip Health and Family Welfare ki Director K Razo Ayush ki Director A Guneswar Sharma Youth Affairs and Sports ki Director N Praveen Singh Ayush ki Member Secretary Y Lukhoi Singh na maruiba miyoi sing na saruk yaki tharamadudha Sanaru Singh da Sports Medicine kit yanthoki Sports Minister Letpau Haukip na phongdokibada haksang fana lehenbada sports ki maruiba ekoi punamak na khangi Sanaru Singh yokhatpagi maruiba thaudang lauriba organization sing amasung authority ga sayet naba leibadigi Sanaru kaya gi maraibak tambang amhande amasung lambi lamang na hankiba kaya ama yawi hauzik Manipura system mit pangthokpa ngamdana leiba asi amfa amasung club taraga mathoina Sanaru Singh gi khanduna yasinaba puraktuna athuba matamda pangthona bohona biu amasung sana khonabada makhal amatagi politics pusinbirakano haike Official singa association sing siga mukhay naraga sanaroi singi mapunsi kari no sukhan khat bidra hokala kadu ban haron singi sanaroi singi concern PC coach singna adi officer director officer singna director khangde commissioner khangde adigi leiriba entire faculty mayam asina yaraga di sports sida politics to komsi chamba sports lover amo hoina lobby amfa kangbu adagi football club tara matoi kangbu masi yasanaba pubiro sanaroi angang singi mapunsi gi khanbi duna masi gi se yasanaba puroi se Table da mathau toba Forest Department ke employees singi mathakta ain ba sabsaba thabak paikhalagani haina Forest Minister T S Kumar ngasi segmai da ain kaina lengoi purakpa tata truck mapan phabagi yengsin basat pada phongdokre Dimapurigi Imphal tamna purakpa lengoi Tata truck mapan aju transit pass kaktana lakpudigi segmai police station ki OC Joy Kumar na lusing tim amana segmai digi phabani Syam Kumar na haikibada maudigi hauraga lambi asida leiriba forest bit singi official singna mathau ningthina tawdabadagi segmai police na lengoi singa si phagalakpani Syamwai forest bit ki transit pass kaklaba matungda lengoi purakpa gari sing adu thadokre haiki Officer singna
ꯑꯩꯈꯣꯏꯒꯤ ꯇꯦꯕꯜꯗ ꯂꯩꯔꯀꯥꯟꯗ ꯊꯕꯛ ꯁꯨꯕ ꯍꯩꯅꯕꯤꯁꯦ ꯃꯁꯤ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯐꯣꯔꯦꯁ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯐꯣꯔꯦꯁ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ all the concerned officer da koi legal action law horani kari gun haibada ngasi de manipur gi leiba koi gi pusalai ba import toriba export toriba legalize report me amse masi koina forest ki indian forest act manipur act ki matungina royalty law ba law na thadok pa so me amse na koi gi manipur gi economy da amadi leipa si economy da semilon da kai ba pi niam kai thabok to ba ama ho yaro han su yade adu ngasi de gi si leiba ngasi ji mau gate gi gari myam forest gate tara ko lan lai tipu issue to te ba sigi mau gate ngasi ta ba adu officer concern staff sing do madu chap chana indian forest act my forest act matung ina mathong ni thin to ba gi lana to gi da matung action lo ba Lengoi Purapat Lakpa Tata truck driver Amana Fongdropada Sarkana Lepa Paisa Yambana Madam Odaga Forest Bis Singna Transit Pass Kapiu Yadabadigi Kaktana Sanglapani Haiki. Kui ngarang TP ka ke na changuni adu moi mauda adu moi na ka ko ya ro kui ka pi bo ya ro TP ka dia kui suspend ja kani ama haire bo kui sida paisa hena lo na haire adu kui ka pangam de na haire adu ta du bi de chalo haire adu ta du bi de challe ta du bi de shu ya ro na haire adu kui ngam de na sida la sida yaw bo da sida fore segmai da yaw ga segmai da ka ping asi Forest Department ke Forest Bit Singh da saliba sahi asida lamdamasigi oiba upanbi lak kuntrarom nursery plantation tawhanduna thamnaba thaurang tawre haina Forest Minister T.I. Syam Kumar ngasi Kangla Tombi Modbung amadi Kabru Forest Bit Singh jingba singda nursery plantation tawriba singyeng senbagi khongsata phangdokre paksana u thanabagi thaurang asisu makhatana paket khigani haiki isi nong churagadi mejul swai de thable lo hawragani mayam je khoina usa si 20-30 lakh sing mathak ta koi semi kumsi toan to ngamba division sing da adu hakum thagi bu u mayam do au je khoi kum da je mu sanghal laga si uji thadin mang da hakum thagi bu u sing do phadana hawbra hawdar na khoi siang ma hawni mamang thamin check ta kore phadana hawe adu laiba madu mayam do hawram dragadi hakum thagi u mayam do hawram dragadi madu concern officer sing do mon responsibility mon fix ta ta wona forest department ngasi ba da forest department na koi miku Nahum Singna 24 hours Quina Ladybug environment Singanga Ladybug Quiggy Jungle Gi Quiggy Pazaba Amadi global warming Singang Mikuki Makui Tabak Tori have a media to that many people that appeal to State government amadi central government na mima natrabo singidamak paikaliba scheme amadi project kaya asi awareness watpana notice ki manung hanjin na leiba mafam singda leiba mioi singdadi kudong sab sing asi fangdana leiri haina social welfare minister nemsa kebyan ngasi lamyan masangen da pangthupa workshop hodopagi tharam da phongdokre rehabilitation of person with disabilities with special reference to the rights of person with disabilities act listing anitara taruki matang the pangtoba workshop hodopagi tharamaduda social welfare gi commissioner is Dilip socio economics rehabilitation department ki head batasaria amadi person with disabilities ke state commissioner Dr. R.K. Kumar ji sarup yaki minister makata na phongdokibada asigumba workshop asina person with disabilities singi yaifa tharangi thabak paikat pada asawa mating oregani Haiki. Also, important aspects like cochlear implant for children with hearing abilities, educational option and opportunity skills development, program for persons with disability, and panel discussion of Rights of Persons with Disability Act 2016 form the highlight of the workshop. I expect the deliberation during the workshop shall come up with implementable action in plan toward the rehabilitation of persons with disabilities in 4 Northeastern region. Krisi Bigyan Kendra Infal West na Sindana Provision of Protection of Plant Varieties and Farmer Right Act Lisingani Amagi Matang the Nomagi Oba Training Program Ama Lamfield Labor ICARG Campus the Pangtokre Tauramaduda ICARG Joint Director Dr. C.S. Basuda Program Coordinator and Arun Kumar CAUG Professor
Brojendro Nauremna Saruk Yaki, Resource Person Singna, Farmer Singda, Ekasigi Madam da Sugaina Kanganki, Professor Brojendro Nauremna, P3B Asi Global Village Ama Orekpana, Farmers Stinga Tangai Fadana, Ekasigi Madam da Kangba Matautai, Farmers Stingna Wana Su Nom Labasu Awaba Taraka Matamda, Ekasigi Madam da Mamutana, Kangdabana Makoi Kudung Sabakaya Ariambada Manghali. Marumaram Putoliba Company Singna, Makoina Putoliba Potok Sing, Satok Lagini Haidona Lomi Singda, Yolaba Matung da Satoki Sang, Nemlakpa Matamda Company Aduge Matekta, Farmers Sting Ekasigi Matigna, Compensation Power Loba Yai Haibusi, Farmers Singna Kangzinba Matautai Haiki. Akoi lomi asukuna sahi kya ai wazar klawa koina tarigumba masigi eksigi makada akoi le jaribam masar patum di variety ro amo ro mayam se koina he right na hodraba punjab ta hodraba ni ne ro ki ta koina sigi makanda khangma da kawai Lamgi compensation gi sanfam pi di haiba wahaudagi Jiribam Tupul Railway Project sarukam oriba okok longi khunja singna thoraktuna railway line gi paikaliba thabak sing thingjin kre nungba subdivision gi manungsan leiba okok longi khunja singna ngara nungtil project asige tunnel number 13 ga mathoi gi changpham oriba sarukta wakan infam sathaki mafam aduda achat au sing thingbugi thabak su sathaki okok longi khunbu athui romaina phangdokibada NF Railway gi makhada lanai construction company amana tunnel number 13 amasung Siga Paunaba Mafam Ani, Hutpigi Tabak Loiduna, Tractor Port Pauba, Putopus in Tawayare, Lausin Kiba Lamgi compensation di Kunza Singda Housing Pauba Pitoktri, listening in Taruki December Getang Tarita NF Railway Silsa the Labor Deputy Chief Engineer Constructiona, Daniel Amasung Edit Anigi Punalam Eker Tarahena, Lausin Nabaserol Ama Manipur Sarkada Tarakibugi, copy Amasuladi, compensation gi Wafam di Housing Pauba Tumina Lesinba, Tawong Pende, compensation Pangdriva Pauba, Kongjang Sang Singani Haiki. State government ga railway government na akoi khun se moina kari su thosataba aduga compensation si pigni pini haraga hajik phaba moina pithoktaba akoi khunja singdi kanana akoi na wakat kitabuno tanafam se akoi khandre aduna akoi gi pifam thokpa compensation ti pi 3 phau masi gi khongjang se akoi chathabne heduna ngasi di gi hauna akoi gi land gi meter da pifam thokpa compensation pi 3 phau athing mang ngasi di gi thamrabne ngasi di gi handok pole roi Housing Marakana Atian break ama Laminasi. Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. Quick zone di Tatis College di Mamal suma phone kuding chamane yo sumang roi pista salabnina adu suma takta superlink footing offer me amon piri city tas electric run no sin bagum na yoti sin ber dudi sanagi mohut yang na sin be andre hakchangi labor solak padagi producing attaba hakchang chokthar ba tumba chaba yaraktaba khong hama nungayaktaba singi dabat amatta ngaraba upaidi jolip sir amasu Jolip capsule with Chinese Navy. Cái gì nó? Cái nào? Cái gì nó? Cái gì biểu? Mà sẽ bung đó. Lối lấy về cái hắn mà cái tuồng bung ngầm được này. Hula là cái tuồng này khăn đi vợ. Năm ai tôi cái đó. Sen bun bút thuộc cái lấy về ngầm được. Sen bun bút thuộc cái lấy về ngầm được su. Imphal Finance ta salo. Ai cho hắn mà lấy ngầm được na. Imphal Finance ta cái loan rồi này nó. Imphal Finance na nông dân mình gari loan lâu bây giờ chúng ta phải biết gì. Adom na pam bakal gari kuning mak lâu bây giờ. Break itung da makataba pau pizari. People's Revolutionary Party of Kanglei Park Pripaki Khulai Paibiki Lanmi Sanglup Red Army na kum sing dising masama pan marifu Mars ki tang kun gataruk tigi hauna leptana pangthuktuna lakeba kun gani pan suba Red Army Uprising Day lising ani taragani pan gi thoram lamdam masida khunda menari batongan tongan ba Kanglup sing amadi sing mitami hupna khusam naduna mapung phana pangthokre haina Pripaki Publicity and Propaganda Secretary in Sas Leba ngak peluang na thadurok pacharol amana khangalakli terrorist makha taraduna
Tharomasi Lupasigi General Headquarter, Tactical Headquarter, Base Area Sing, Transit Camp Amati, Training Center Singasu Pangtoki, Red Army Chief of Army Staff Lieutenant Colonel and Romi Mitena, Tharomapu Lupasigi Finance Secretary Ahiba Angomna, Atweba Mitungland Amadi, G1 Amasung G2 na Atweba, Lengbi Dakpa Oiduna, General Headquarter, the Pangtoba Tharom Amada, Finance Secretary na Maira Sukatuna Tharom Adu Hagdoki Haidi. Tharom ki makha chatharakpu oina Chief of Army Staff na lupki masu tareki firal singkat pagalwena Red Army singna 13 discipline song saktuna lai kalaba matungda minute ani tuminna leptuna lai khidraba athaubi singda yawolgi ikai khumnabu utki Madugi Tungda Red Army Singna Revolutionary Gun Salute Piduna Ningtam Yawol Lanting Asigidamak Tawai na Ponta Pikraba Laikidraba Athobi Singda Yawol Gi Ikai Kumnabu Utki Tharom Gi Makha Chatharapu Oina MSC Gi Siamena Miyamda Yapa Pauzel Terol Pathoktuna Red Army Sing Amadi Tharom Aduda Akwebeki Khunja Singa Punna Taminaki Siamena Piba Pauzelda Sahi Humpugani Pan Hena Loisan Sinduna Hingbagi Kolu Sabkai Biraba Kanglesa Singbo Namthaduna Thamniba India Asi Malem ge Sakut Lamzelda Mangzil Thana Sangsilak Deba Laipak Amani Haina Makau Pongna Lauri Science and Technology Amasung Industry Gi Lamda Tanatana Nuclear Science Ki Lamdasu Malem Gi Makuk Thongba Laipak Taruki Malung Sali Haina Ngaksau Texari Asigumba Hiram Kayata Malem Gi Oina Singthaba Yare Haina Khanjariba Yeknaba India Gi Mayokta Sagat Kaduriba Aikoi Gi Ningtam Yawol Iho Asi Tangai Padana Loi Saiteng Amadi Awa Ana Khadadi Mayok Nabatari India bu Maichiba Piduna Ning Tamba Sakotpa Manabu Kunai Amagidamak Sanction Gadoriba Miam Giningtam Yawol Ihawasi Apun Bigi Oiba Pangal Amasung Loksingna Oitokadaba Togdongni Ahanba Kongtang Wina Sanction Gadabadi Malembu Yawolgi Loksing Haptuna Sanksileba Ihawasida Saruk Yahan Bagalwidana Apun Bagi Lingzel Sagatuna Punamaki Common Enemy India Gi Mayokta Sapu Kalaba Ningtam Yawol Ihaw Ama Sanction Bani Haina Pauzil Aduda Panki Hadi General Headquarter da Pangtopa Tharom Makha Chatharakpu Oina Atweba Mitunglengi Warolda Globalization Gi Honglaktiba Masak Asida Yawol Tauriba Yawol Sina Kari Karamba Makalgi Yawol Lanteng Sathagani Matamga Sana Sunaba Karamba Thaudang Lakhatkani Haiba Wafam Masa Kaina Panki Hari Red Army Singda Puning Thagot Payaba Wakhalol Kaya Pibagalwenana Red Army Uprising Gi Tharam Pangtholi Bagi Maram Saba Wahanthok Lahenduna Kangleipaki Mang Khrabaning Tamba Amuk Hanjindriba Faba Ningtam Lanteng Satharasi Haina Red Army Singda Ningsingki Tharam Mapugi Warolda Red Army Singna Khang Kanba Amadi Discipline Laibagalwenana Party Gi Sana Kanglon Ngakna Satuna Pripalna Pamliba Kangleipakta Ningtamba Sakotpa Manaba Kunai Amapura Haiba Pantung Adu Yaudriba Pauba Ningtam Yawol Lanteng Satharasi Haina Asetpa Wafam Tamki Atweba Lengbidakpa G1 Gi Warolda Red Army Singna Haukiba Yawol Gi Padingda Mai Pangna Pangthokiba Thabak Tharam Khara Khaktada Singtha Duna Leibigi Mahutta Sangsilaktiba Yawol Gi Khongthang Asida Anoba Tactics Amade Technique Kangnaba Honaduna Matam Supada Red Army Singna Yeknabadigi Advance Odinaba Honabana Asumba Kongtang Wegani Haina Seksin Watamki 707 Battalion the Sukuing Nipan Suba Red Army Uprising Degetaram Battalion Osigi Commanding Officer Gandibana Party Kemasu Tareki Firal Sinkatuna Mapungfana Pangtoki Haire Uprising Degetaram Asibu Lamda Masigi Singmitami Miyam Hupna Saruk Yabiduna Laikidraba Athoba Lamyan Basingda Maira Katun Ikai Kumnaba Utkiba Amadi Red Army Gi Mai Pakpagi Lanzang Kayada Thauna Lingzel Pikeba Amadi Puning Thagot Kiba Singbo Thagatpa Fongdorakli Tharamasi Matung Tarakpa Sahi Singdasu Hena Mapung Fana Wahanthok Laiba Tharam Ama Orasano Loinana Pripakna Pamliba Ning Tamba Sakutpa Amasung Manaba Kunai Haiba Pantung Adu Pangdriba Pauba Khongpham Siena Leptuna Laibak Miyam Galoinana India Gi Mathakta Ning Tam Lanteng Sat Thaminarasi Haina Jarul Asina Makha Tarakli Manipur State Legal Services Authority Gami Makada District Legal Services Authority Manipur Sinudan District Asigi Manung Daliba Oinam Girls High School da Legal Literacy Club Ama Hangdo Pagaludina Legal Awareness Program Pangchokre Thoram Aduda District and Session Judge Ngailin Kim Kipgen Headmaster S Sanatum Bayaw Namikan Sarup Yaki Ngailin Kim Kipgen Haikibada Legal Literacy Club Asi Maru Oina Mahiru Singi Mapam da Aingi Maram da Kangnaba Wafam Mamani Mahiru Singna Hauzikti Aingi Lamda Kangdaba Yaraktri Haiki. There are so many crimes relating to children also. So once you know your rights and duties, then you will know
your duty, to what extent you can act and to what extent you cannot do. All that you will learn. Naharupana Coordinating Body on Scheduled Tribe Demand Committee, Bisnumbo District Nangasi, Kangla Food Project Ki Profighter A. Birendraga Unakre, Birendra na Fongdo Kibada, Maite Mite Asi, Scheduled Tribe Ni Haibusi, Malem Gimas Pamsin Matungna, Kangna Bawa Fumni, Scheduled Tribe Lista, Salhanba Matamda, Tak Hantaga Balate, Sakar Asinasu Ahen Mam Yang Tamduna, Scheduled Tribe Ki Lista, Mite Maitebo, Salhana Bahona from Choi, Scheduled Tribe Lista, Yauba Tarbati, Injagi Administration, the Asobam Pum Ama, Ganmangam Hai K. Aduga Aikoi Mitaina, Scheduled Tribes, Uraba Matamda, Aikoigi Tungi, Mirul, Asi, Aikoi Kanbangam Gani. Nasi globalization as of Yahu Laku Matamasida, Aikona, Aikoigi, Asing Bahor from the Coin Hanjalhoda Targadi, Aikon Aikogi Purubasi, Aikona Kanjaba, Namludivi, Akibile, Nomagi, Tapnatam, Aiko Purps among Salakani, Maramuduna, Aikoi, Landomasidasu. Aikoi iresa sing isina sing aiko mayam punna aikoi bhap tamna bagloina schedule type se orina bagtam to akan makongjen sang seminasi Wangkai Ding Tempu Krima Pa Daleba Banyan Repertory Theatre Gi Complex Ta Wall Theatre De Gi Tharam Pangchokre Tharam Aduda Repertory Theatre Gi Chairman Megasandra Kongwamna Wall Theatres De Gi Nungi Obawarol PK Theatre Asina Saukulak Dibakaya Gi Matang Da Artist Sing Da Kangan Ki Kada na lamdam asidagi mayai ka bachin sak maru phangna muthatnaba sangsilak diba khongjanggi sarokamu oina ngarang top sifaida leiba community hall da ni sagi mayokta miyam gi oiba mifam ama pangthokre tharam aduda kada gi president insas hizam piyo kumar yaw na tongan ba lupsing miyai kana saruk yakhi wangang ke bosingna phongdok kibada sarkar na ek amadi ain kya gi makhada mayai ka ba ni sa thingbagi thabak paikhet kadabani yum da ni sa saba amadi yonba sing losinduna thambiroi dabani haiba wafam sing phongdok nakhi Kadagi President Insas Priyo Kumarna Sarkar ke Thomis na Puksel Singh na Thawa Yauna Honorabadi Manipuri ke Mayai Kabani Sa Thingba Ngamgani Haiki Hauzi Loshilappada Marueba Pau Amukahana Manipur Ahanbo Oina Ayuski Sports Medicine Ngasi Health Minister El Zainti Kumarna Lone Stokre Amasung Table the Mathau Toba Forest Department ke employees singki matakta ain yoiba sabsaba thabak paikalagani haina Forest Minister T.A. Sam Kumar na haikre. Haji Fabagi the ISTV na pizaba pau matang asida loizare meyang tabiri ba mayang punam pusu amaka na pulumzari.